Matam kuinadagi mikup khudingi thawai tharage sijakhrage khanna siba ngamda lakpi tamna ngasidi thauna phana thawai tharage magi roibo oirage khanna lakpani khara ngamna chingmakhada masanemna haithariba pambidudani thauriduna lakathibado asukiba phirepsi masada akiba leite chabyungna lokre tungdagini sat makut paiduna chingthorakpa ikhang khangna kanano khangning tunghanduna yengthore nupadusu phone gi flashlight do fathangatuna yengsilakpani tamnasu mamito thakatpana khajik makhutna mamin mapawaida khumduna maingaladubuna thairami takaliba mamito sukchenna nupasibu unabu honari oirami magi matung kui inaba mana yam hainadaba misakto Vicky su khamduna kino toise ha toidini fataba thabukse tawrige gino asi haiduna thawrido laktana muli tamna suman khraba thawrido launa khole kaino adu piro laukhino kaino kai maram gino nang si tawse phati kaino ngawbu nangbo ngawri ai dia ngawbini aduna idi hingbe yade ai gi lambini yela khano thawrido ai ngonda piyo masa pau gyan tadaba apunabana fataba wakhalna puduna ingaw ngawriba nupisi wakhalse themnaba hotnabani khambani adubu nupisidi ikai ki thadoktuna hiknasu kapai kapibaduda mahaksu makhadana kappa to hainadi khamnudi kaplingai themnurabado amukena mapungni nungsikiduna kapale paroi khangbana ngairami nupasinasu khare taptharakpa kidang taptharabaga hangai kaigino nang asigi phirep lawise hayo lairap oirabana lahonbani se nasado gyan tare amukta gyan tana honause aduga aiga phajana wari sase nangge pam do aingon hayo ai gyan tai ai loina tai gyan tabuduna wakal khanban batuna ai ni sigi phirep lawris nangge wakal do phataba wakal amana kupchankri aduna nang sigi phataba wakal se khalini se surhondo wakal tapna nasana tom to phataso hatharaga lakna bo si phaba awaba mayam wathing nei hatharam drati awaba mayam se matta su thing naram da be aigidi sigi lambi sina khwaidagi phaba lambi nangna su kamna thamoi penrise sigi maram ai khangba yagadra ai wari se khanglaga ating pangbu sungam loide pa mida ai awaba wari se leningde leirubage kana basu leiro nangi sigi phiripsidi kanaguma mana nangoda harassment piramgani ai maduji chingne adu natraga nana wakal khantauda ba mikupta kitang soina khongthangubra adubu soikhrabasu chumthongna batanja yam leiri fataba phirip tu hando ai suloga mari leinaba thabang macha amadi tawri aduna nangi help to ai tawge nangna laluradi nangi lambi ni yatke logi mingda chatlib aron luna kupsanduna thamliba khirab aron lo leitaba lebakne selna lo oiba mapam sida ai ya trumbagi wayel kanana supurak leroye makut ani duna mamaido khumduna mukapkhre bikina se nangi nungaitaba singdo ai da hayuse fataba kharana uniform agi sinpamgi marumda arutpa kya matawrabasu uniform amadi sinpamgi magun ngakpa kaya musuleiri ai bamre ai gidamakta pating pangbinaba kana ama amukana ai trikaroi ai ngasi lawriba phirepsina ai ki haroiba phirepne fataba nangi phirepto khamnaba laini sinduna aina nangbu thengnabani nangna duma fataba wakhal khangano hingna sirabi aise makhatana sumaina sumle henke haribro aibu khambidabada aigide afabane aikhoigi thawdi leibaga ma santi puraknaba honabani adubu aina mafam asida nangbu hondoma ngamoi ngasi aina nangbu su thengnaruboibana ai nangbu de hondoma yumbong thilangi law tamnagi makuto namduna chingaga purami ching makha kumtharakpada mamaga mapagado mabu thiba tholakpaga ognarami marima atingba hingsida magi damakta wazariba ahaloiraba nungaiba mache khangjadraba mapaga mamagani
Bikigi mana yausilakpaga machanupidu uraklami. Thaba machabu chena konsindana kapi. Aduga amuk machagi mamai mamit laibakta pungchupta chublami. Yamna pamuzana. Mama mapa oibisingi mafamdadi machamuk mamal yamba machamuk pamuzaba leite. Yekta kaida machahubada kapjabani haraujabani. Lekha phana tarabasu angaubibu phana oirabasu miyamgi bitingda khwaidagi mamal yaudrabasu. Mama mapa oibisingi mafamda machana pumnamakni. Machadagi hena tangba lan ama phawba leite. Imagi bima imabu kari oyo haibano. Karino ichana tawribasibo nangbu imase karimta nungsiba phawdrabo. Mamana thamoina wahenbana makol thongna kapjabani. Adubu mapatudi thamoi manungda khak kapani. Misu yawba ubana ahinga waire mina ukradi phajaro haina hari. Hai yumda mukta pusina bhonasi. Lawani ahingsida mina uraga phajaba natene. Ba lambida aiga thengnajabani. Ibungo haktang changokisi. Nupasisu satek jalankiba pamdabagi amadi karamna thengnarakpana wari khangningbana wari saningbana bikibu pusalaktuna punna changlakle. Thabana machabu kada pusankre. Joyga bikigana wari tahawi. Biki su tamna se maga karamna thengnabano haibado sinana liramde. Arotpa khaga maga thengnarakpa sikha khairami. Adu natrabadi ahalani tuna hena nungairoi khangi. Baba, kamaina tawbuno magi sibo? Kari pendaba leige? Yumga khana chainaba thokpairo natraga kari maramgino? Sakpamda taribani pendabagi mami. Ibungo, pendabagi pendaba ngaktani. Apenba haibado machet ama pok thongnadre ibagi laibakta. Baba, magi punsida harassment pikebaguma leibra? Natraga family gi kari problem oigadra? Nachabu lanna khanmino kaimta sakoibigano. Wari pumba nachara khanganbiyo. Angam mating soidan tawjagi. Aisu hojik DSP oina handak join tawjabani MPSC phanglaga. Aina ngam mating leirasu soidana nacha pamjagi. Joy DSP ni police ne haibagi haraw leite. Khangdri bungo. Aikhoi gi laibakse adumuk thiduna tamlakle. Isana hayu harabani na hairage. Joy na ngasigi thawdoki wari pumba lirami. Masu yam sengnadi mamangi thawdokti paludre. Ngasigi thawdoktumadi sengna lirami. Police na kari harakpa machana mayumdagi kari henkiba. Wari pumba tarubada biki sathina nungaramde. Asukoi bisi asukwana lelakpar khalami. Achumba tawjage mayamgi damakta hingjage khanboibana manasu mating tawningami. Ba, kaimta khanbiruno. Nachana ngamba mating tawgani. Aina logi mating lawgani. Achumba wal puraknaba honagani. Adugo baba, hojiki oinadi angangsi phajana yengsinbiyo. Khara gumna senambiyuko. Thingsu thengabanina ayi mo hanjakrage. Adu hayeng amuktang babana lakpigera angangsi puraga police da. Adu natragana ai paw sudena phawjarage. Baba oina phawrke siyani ai number thamjaramge. Biki samage mobile number to piramdana hanki. Numit kharani di hausan khibani. Tamnasu tumin leikre. Kanaga paw phawroi khanduna mayamdagi na thaiduna anauba ma kakyoiba daibang amada mathan hinglage khana leikre. George ki number su block tawduna thamkre. Hojik mahana khanjari basi sumna tangi magi punsida awaba langsilamba mahak sigi mathakta laman khumbasini. Sina taba atopa mata pamdre. Biki na chukhat piramba thajabagi wahaiduna maramoiraga Sitharamba thaunado tamna yening chongkhalakle. Somdana machal nupigi operation macha ama tawthokpa loikre. Manipurda tawba nungaitabagi Kolkata puduna tawrami. Operation loiraga tamnaga paw phawnanaba phangdabadagi ahalsing thanamlaga mana hana Manipurda tholakpani. Adubu tamnaga unaba phanglamde. Tamna hoida changlubada tamnadi leiramdre. Nakoina na hangbada mama bok amagi manakta leikre haina thabana hairaklami. Adubu George hazade. Tamnana phone phaw off thamdana tumin leikibado mabu waraukraba haina khalaklami. Numi nini humni amuk haujankre. Mayumda machalsu putharaktuna leiri. Adubu tamnagi mapaw tawa phangdri lotki khanna lotkibana. Hapta amadagi hapta ani mathang tha ama tha ani tha hom
Thawum henjala phau tamna lotkhri. Hore, ngaw pharmapa angawbado hanagi tamnaga thingnadringai gi angawba matawdo. Hena bahaibabu tamnaga thingnadringai dadi nupi khra loinei. Adu handakti tamna nataba nupi amata hanayengu yadi. Masi khakni khenariba. Numidang wairamdo kadagi kumtharaklami. Kisor sa mayumda lengdana leri. Thabak ayamba eronda sinakre. Mana amumuk check toba khaknatana kaya yaudri. Ahalga uisalapaka kuichatri. Yumda lengdana leningli. Machana kadaidano chanaba tholakpaduda kisor hangi. Kadaidano nangbo nungtin popopsida. Manapang mamida tamna wa hangbagum tahawi. Sukta taramdana machanupado adumana thokpa chumring thokhibani. Sofadada phamna kisorsu machagi maike yengduna. Hai, nanado tarado nangbo kadaidano haibani mi. George asai faudangni. Nayu thakpa chatlibani ne. Ha. Yimda pusinduna thakpase penradana. Ha. Machanupana hanna tabiramdraba kisor machinna tamna sonnu lehawi. Aibu mawu mathijanbibana phadawribrane. Thaina maga khangnabidudi aina magi maram hangbada as athokna pamkhidreda. George do gari thaudorakle bar amada changlaga amuk thakpa yaba thaklei. Chaki mahutsu yuni, isingi mahutsu yuni. Ronjan su mayabana George senau chohaina lakpana bar de George ki manakta dandi de phamlibani. Nangsu aigi minairo ha ai sena balairaba. Aina nungsina ningba manadi nomotusu khamba laktaba aduga aina yeningdaba ngakta hibu khamba laini tawris. Hoi minai ne dada senardi akhoi tamona thabak hapirani adui minai oirini. Inaogi di aina hapini da thaba aduga ne nubi dine korno ko nubi ai siji hu ne hu lindu ngakta ne lol kherana maso ingondage ai khakna lepi wairamaga manoina mamai hut lekhiro ok thik pirame as dada thakman khreda halisloba numidang wairam sidaba lawose namdana bronsana chapaga puthor ami George ki gari tuda punna manoina thorghala ami erona bronsanda call tawri tamo dada puri ai thabuk sulori ado kokchi ena hospital dare yengmodi lori somna phat haijalakiro haijalake siga ngawbuse senadu sarukne ai thabuk ka pamjadre ko tamo mu senajaro hospital gaudi purage haina eron hek chatpa hospital de yokselai eron sungai duna lerami Bronson ga George kaso gari dege kumtharakli eron da Bronson na mana thorpo gari gi sodo pirami eron dagi amuk magi gari sodo Bronson na lauraga tamoga mongami na horoi nanai chachare amongi power sidiba saktimane en kan bazani he ai chei chagira ngana nangama iyawe yarodana Bronson do mathun daga hapidi taibing sidane kwaide kibase enabela oramre amo mai bicha sinorme jai nanau chachare ngang dana eron gi gari de thodokre eron na George onsilaga kuide chokse ai dale hotel amada fathadaramo ai gi de layu haibani ne adu hotel ga chapmana bani tamna oi changusra o uraroi mi lot ke na lot khadada kamainu na ruge ge leramasu tholoi mage ga da changaga library onge soina lerangani ba as ko kaina do thabak ni ko ta maga mutang unage bai mabong ta tv ba ai maga mutang unage khalise numit masing yama bani noma paw phawna da leiba ngamda ba ina magi mapaw chiram da darak tuse kyam kuire ba ike pibam da lei nang khangda bro eron da kumpang khanglamde yumgi mina tamna bu pamda bana mas adok to mi lesin na ba hotna bani daw mi gi macha do uhalur no ba nei gi family na tamna pamde ma bu kana no khanglabani na ma bu pamdri marup ki wai da kitang waruri oh nang na ize maglai sami na trisra nang magna adu wakal pikpa hojing matam gi lesabi singdebi nupa khuding mari thambi nupi logduk sorpune laibak miyam khangna mi na masagi fiji mun bi khibedo adu gi hakchang du gi ne ai mapui
Quite sing walk changdi. Me in a femun give Kibada if he moon cray. Amok can be quite long to be. Can I later be too soon be? Mahakumbi. Mahakumbidune, ain't a pharmacy. Tobe. Ain't a mabunuk shikibade. Magi hakjang. Magi Fazabadorga. Okay, but Nungshibanete. I'm saying that Tina saying and Shikibani. I don't know why she on the wall. Is she on the open ace? Magi no popo, but a pamuna no be, we hope to not. Nang Mabu, Pangnavati Kalo. Mabu Pongam the Ribra. Ah, Nagi family give me no Missamayam do. Namon on the Messap on the Bongam the Ribra. My guinea. Ma later di, I later. Mana sopodo, I the sopone. Magi the Mukta, Adum Levi. Live to Nasulai. Yar, Lambini, Garimanung the Musasi. I see hi to na, Puna Mamai later pani. Egle Turapoga, Tamnaga Nupamaga, Puna Hida Crab Piraga, Hospital Manungum the Jangapodo, Laptung Ura me. Naura Manisa, Kangan Hali, Mamit Kupta, Yam Tazadan Yingi. Ying na, Adamag Naxilla imi Mangduda. Adubu Hana Ubiramda, Taiden Jakibuda, Kazik, Mamit E. Karaklami. Mama is a late Kori. Tama Tangla Mokong do, Jablepi, Adubu Handuna, Otokuna the Yang Lakti. Magi Lat Minariban Paduda. Sir, I see the winning Jarmagi. Vicky George da, have you seen on me, Aduga Mok, Tamna Dairy. Hurry, I had access at Pishalamaga, Tolagi, Nairamodo. Hoy. Vicky the Jankre, Hospital Manungumda. George Tamnagi among the junk selectuna, Library. Amuktan thing na Jarabadi, Mabu not have a gimaram, Mana to Minalishan Kibagimaram, Kudimak, Hangi. Aduga Warolam Labaso, Maning Tung the Valerabaso, Timjagi Kanbani. Adugunupa Musiang the thing about the day, Kalamba Kuding, Mankituna, Kamban Manahangi. The Bazaganano. Mapam say, Yam Jade Wahando. Adudi I see the canal, Nangina Pumda. Mapam say, Lambini. I Bahumari. Gangam the Banupasida, Conjel Canacheri. Yam Gangam Drabra. Gangam Dre. See, Matunkaram Kanda, Nangating Nagani Abapo, I can't be sana. Hurry. Adudi, Nangaki Warusino in a bar, I wire my ramlaki. Kainersi. Kainersi, I do not know, Lolin. I didn't know Sigibaliti. I did some nagi, Tangbut him in Bakatani. Why do the E. Garaba, Mamit Aniduna, Tamnadayam Tazadana, Warona Sound young Ami? Asukmusina, Asuksesina, Luna Kanjaba, Nungsibabu, Irai Tokumatauda, Sawawaraba Punke. Nangai di Punsi Kongjet Amadi, Yamnatin Batank Kamada, Tina Kibani. Oh. Kutadong Narushi Harambado, Asiro. Ah, Asiro. Nixinaring ID, Nixiba Wai Haiba, Kainer Matungna, Kainer Giwai, Sizinaba, Masana Dabani. Jorsutam Nadagi Kidang Chatori. Oh, Nangmugna, Adu Europe. Ishkade. A guy lady. Sukai a guide. Nangsu, Nangilamita Chap. I saw Gilambita Chitke. Is a Nanguman repeating the voig. Nangdi, the picture work Bungam the bee, Muopi Muopi. Shibabu, I don't like the son of Bungamba. Ironi Manatamna, Sourgam Junksile. Eron, Chichi. I know what Ribu say, a Remboy. A sika Karimlaga, Yamnatuna Jakri. Eron Satamna, the half feeding me, Aduga, George Matung in a key. Howzit the Tamna, Pongna, Mapis and Terklemi. Nagina tung into na, Jina Kang Mangamloy. He will look sick on the behind a jay. Me jay, me kitty, I do not jay him. I don't want na, I want a warrior crop so, I guess so can't believe it. I know, Chick, Chuck him the labor of Phillips. Have to give Matata, Lemon Kump. Aduka Kagumba, Marangam crop. I know my boy, he could send Harkin. So I didn't Harkany. It could be a Harkany. Anjan. Magyak Kumba, Kakakani. I keep on Sigilaman, I know Kumgani. Haina, Makujana Tassin, Mayaka Chick to Nalipi.
Vicky su hira kai thilamnaga tholei. Vicky ubada amuk sakfamdo hanjali. Thongminarакle punna tamnabu thinba amuk haitharaklami.